हजिक फाउगी मरुब पाउदा लेबाक अपुनबगी सक्तम सागतपदा एनसीसी ना अचौब थौदांग लौरी हाइना मणिपुर गवर्नर डॉक्टर नाजमा हेतुना फोंदोखरे उ चरा लाख अमा थानब पांदमगा लोइनना फेस्टिवल ऑफ फॉरेस्ट बनम महोत्सव पांथोकपा होख्रे अमदी मणिपुर की चीफ सेक्रेटरी ओरंबा ओ नवकिशोर था अहुंगी मतुंगदा थबक्तगी पथाजरगे हाइना चे पिसनख्रे खुमजरी ISTV की मणिपुरी पाव मियंग ताबिर विसुंगु तराम उक्सरी हजि पाव संदोंना पिजरी लेबाक असिगी अपुनबगी सक्तम सागतपदा NCC ना अचौब थौदांग लौरी हाइना मणिपुर के गवर्नर डॉक्टर नाजमा हेतुला ना फोंदोखरे वाफम असि ngasi हुंफुगु मंगा सुबा मणिपुर गर्ल्स इंडिपेंडेंट कंपनी ना सिंदुना NCC इंफा की होल पांगथोखिबा नुमित 10 चुमना पांगथोकदबा एनुअल ट्रेनिंग प्रोग्राम अमदा गवर्नर ना फोंदोखिबने ngasi के थौम मदुदा हुंफुगु मंगा मणिपुर गर्ल्स इंडिपेंडेंट कंपनी की कमांडिंग ऑफिसर लेफ्टिनेंट कर्नल SN ठाकुर सुसरुग याकी गवर्नर मखाताना फोंदोखिबदा मतम अमदा स्कूल कॉलेज सिंगदा NCC याव हाइबसी तौदबा याद्रबा अमा ओइरमी NCC ना लेबाक असिगी अपुनबगी सक्तम सागतपदा अचौब मतेंग पांगदुना लाकली NCC यावबना भारत ता लैरिबा तोंगान तोंगान लोल कल्चर अमदी पुंसी महिंसिंग हवलकलिबा तुंगी नहासिंगदा खनबदा अचौब मतेंग ओइरी मसीना अपुनबगी सक्तम अमा सागतपदा अचौब मचा अमा ओइगनी हाइखी Manipur is a small state, but we have so much of diversity in our state. We have so many different tribes. We should learn to know about them. When I came here as a governor, I'm still learning a lot about this beautiful state. Similarly, in India, we have a lot of diversity. This, our unity in diversity is our strength, and we should maintain it. It is always my desire, when we say nation before self, we should bring this spirit in our young. फॉरेस्ट डिपार्टमेंट मणिपुर ना उचरा लाख अमा थाननबी पांदमगा लोइनना फेस्टिवल ऑफ फॉरेस्ट हुंफुगुम निपान सुबा वन महोत्सव थौरम मणिपुर की मफम सिंबा थुंगना ngasi पांथोकपा होख्रे थौरम असी फॉरेस्ट मिनिस्टर TS श्यामकुमार ना इम्फाल इसकी टॉप चिंथा यारिपोक अमसुंग निंगथौ मनाई लाइजिंग न चिंगबदा लाइजिंग चिंगदा होदोख्रे थौरम अदुदा प्रिंसिपल चीफ कंजर्वेटर ऑफ फॉरेस्ट के अंगामी IGF RK श्रीवास्तवा एडिशनल प्रिंसिपल कंजर्वेटर ऑफ फॉरेस्ट L बाइते सुसरुयाकी महिरोय अमदी खुंजा सिंह यौना पुन उचरा लिसिंग तरेत हेना थाकी मिनिस्टर श्यामकुमार ना महौसागी खल कारपना ngasi landam asida aying asagi chang hengalakpa umang sing kokthorapana makhal kayagi chaiting asi aikoi da phangle aikoi na masidagi cheksin thorang lokot haudrabadi lakadoriba mirolna hen awa mayok nargani aikoi na uchara thaba khakta natana madubu honnaba yingsibasu changi madu natrabadi thorom asi pangthokpagi wan thok leiroi isawgi chaiting mayok nariba asi makata na thoktanaba tapakta leiba tuyal singi khongnung tingbagi thabak November फाउबदा पाहल लगनी हाइकी अखोइना दम अनौब गवर्नमेंट जी लापदे होना अखोगी उ थाबसिंग ngasi अखोगी लोनब मीसिंग जी लाइलासु हाइगले अदुगा उमंग कोतोबी अवाब जे खंगनरबेना मसा मसा नसु भलंटेरली दम उसिरे थारे पाक्सन फॉरेस्ट डिपार्टमेंट जो सपोर्ट तवे दग हुजिकसु ngsai पुंग तेरेतगी कोई चथरगा उ सार जी इफागी मनुंसिंगदा कोई लेमना पुसा जी पीरी यंथोई करिगन हाबदा कोई मीसिंग जी जिकती कोइना मो डिपार्टमेंट हाइदग मसा मसा भलंटेरली कोई उ से थादबा यादे कोई की केनो से एनवायरनमेंट गांगतबा यादे वखन जे कोई लोन अनौबा से गवर्नमेंट से पांदमदे कोई जे कोई ने अनौबा गवर्नमेंट फॉर्म तबदगी नोंदम चोरे होसे नसी कोई की हाइते अक्टोबर नवें स्वाइट ट्रेन से कंट्रा कांदे कोई बनो ट्रेन लेवल से फुट कुन कुन मखा तौथरगा वैली दे लेइ खुदे मक्सिंग ले मक्से कोले म क्लीन तवरने अदुगदी सिम एनवायरनमेंट सेफ तब हमने
Manipur Sarkar की चीफ सेक्रेटरी ओरंबा ओइनाम नवकिशोर इंडियन एडमिनिस्ट्रेटिव सर्विस IAS तगी मसारा सही असिगी अक्टूबर 8 दगी पोथाजरगे हैना ऑल इंडिया सर्विसेज दैट कम रिटायरमेंट बेनिफिट्स रूल्स इंग्लिश चमापन यांखै निपान की रूल 13 क्लोज अनि की मखादा नोटिस पीख्रे मांग थबक तगी पोथाजरगे हाइबसी दनाई ओइबा मरमगी नि हाइना ngasi mahakna Manipur Sarkar की डिपार्टमेंट ऑफ पर्सनल की कमिश्नर विवेक कुमार देवांगंदा पिसिन किबा नोटिस अदुदा पल्ली ngarang onaba kisobu chief secretary gi famdagi lokthoglaga state academy of training gi director general gi post p ki bamadi RR Rasmi IS pu mahaki mahutta chief secretary from hapagi order thokra matungda ngasi mahaki IS ki pham thadopagi wari wasi lokibani madugi mamangda chief secretary office chamber da RR Rasmi da pham sinabagi asaba thorom amada saruk yaraba matungda onaba kisor IS na state academy of training gi director general gi from paiba hokre अदुमपु महक मसागी ओइबा मरम खरदगी नुमित 15 की सुटी लौगे हाइना चे पिसिनख्रे हारि इंग सोक लिसिंग मका चमापन मरफु मरी की मणिपुर त्रिपुरा कादर ओरिबा ओइनाम नवकिशोर मैतै मचा मरक्तगी इहान हानबा चीफ सेक्रेटरी ओइना इंग लिसिंग अनिगा 15 की सेप्टेम्बर 19 दगी स्टेट असिगी चीफ सेक्रेटरी ओइरखिबनी महापु चीफ सेक्रेटरी दगी लखोखिबदा निंगथोखों कैथेलदा मियामना इरांग होगदुना लंबी थिंगबगी खोंजंग चंगसिनबा लेख्रबनी KSO Manipur People's Party amadi atai lup kya na chief secretary sindok kiba government ki thong yaring daba phungdokpa lekhrabani Forest Department Thobal Division na humfugonipan suba ban mahasab thong mari lenana Thobal amasung Kaksing district ki mafam 13 ta ulchara thaki DFO Thobal gi makha da Thobal Range Rural Development Association Sapam Gram Panchayat amadi Youth Forward Association Chingtham ka khusamnaduna Khongjom gi kheba chingda ucha kayamum thaki thomadu da saruk yakiba forest minister TS Shyamkumar na malem gi honglakli ba ainga sa amadi umang koktokpa sina mioi bana khundaba yabal malem asi khaktani masida akai ba pirakpa mayam asina akangaba forest department na ucha thabagi thabak July tha asida chathakigani haiki u thabagi thomasida miyam na pak sana saruk yarakpa asida minister na apen phungdokhi ngasi gi thomadu da chief forest conservator Mahendra Pratap DFO RK Amarsisu Saruyaki Ban Mahasab Thormasi Central Forest Division Asu Sinduna Nomaijing Reserve Forest ta Usa Kayamum Thakre Joint Forest Management Androgi Volunteer Singalonana Baruni Singh Amadi Khalongi Mafam Singh da Utarali Singh Ahongi Mathakta Thakre DFO L Joy Kumar na Miyam na U Thaning Labadi Department ki lem na Utara Lawaba Yagani Adubu Hon Bangam Drabadi Kanade Mahoksaagi film asidagi kalongnaba aikoi isa-isagi togdang lahogdrabadi lakadariba chahi singda hen awaba mayungnaragani haiki ising isausiga kariga ikang thokpa ising phangdabasiga mase simultaneously adum chaminnarebadum adum masi punamasi yagadi ban masabgi balance adugi matik tar maru oyena logse aduga forest department na ngasi central forest division gi makhada ngasi aikoina u thajaribasi mapam ani haitare amana khoi hanbada akhoi yari poki top sing tha seida lising taret chatru ama rei mapam seida lising hong ga chatru ama sam 11000 gi bokhoi thajare ngasi se Divisional Forest Officer Jiribam Susindana Paktak Nana Uchara Thabagi Throm Jiri gi mahum kya pangthokre throm adu da Chief Conservator of Forest S Dhananjoy Conservator of Forest Western Circle KS Brojendro Jiribam Forest Division gi DFO CS Ibomcha Jiribam Police ki Officer Singh CSO amadi Mayor Singh Susaruyaki Manipur gi oina Uchara lak ama thabagi padam da Jiribam Circle gi oina Uchara lising tara thagani Sonapur amadi Chingdong Lekai amadi Barak Circle lomda Uchara Singh asi tharana pandam thamli haina DFO CS Ibomcha phongdokli Atopa division dis loi thane ba pung tere te hodong ne ko adu ko ji pung tere te hore adu tawre du ko ji seida target si center si sine main center ni seida ko ai thawling target lei sigi pandam ni se kai no ne hanadi ban mosok si saung function to ne ko adu kun si ji ko honorable forest minister gi poktak ma ni na u thaba do ne target to je na ko masigi sem de si da u lak ama thaba ji pandam ne Humfugonipan Suba Bana Mahasab ka mari lenana Forest Department ki Urban Forest Division na miyam da tongan ba makhal gi Uchara Singh phangan khre Khoyamban gi samu makong da pangtok ki thormadu da DFO Urban TS Bimol Chandra na miyam da Uchara Singh pakna thanduna
होंगलक्लिबा इंगसागी खलसी खरद ओइरबसु कनबा ngamgadra haiba panamda u chara sing asi biam da yenthokpani makhatana school college sing yauna tongan ba maham sing dasu chayol amagi manungda manung asida u yenthokani kanagumba lanai lub amadi miyam na u chara pamlabadi urban forestry division da laktuna lobiyu haiki kal garakpa akoi gi ecological balance adi global warming ase masi akoi gi banma sob si gi pandam si makhada usar si koi public ta ye laga public na su lawri si thana lawni adu parjana tharga department tharga punamak manipur kita maximum ho laga ai ngasai khalje khajitang ai su mateng pangani haibagi pandamda akoi gi urban forestry division forest department gi makhada banmaso gi program gi manung channa usar si free da parjada phangbani Technopol Forest Division Chandel Nasu Banma Thom Division Asigi Tongan Bafam Tara Tokta Pangtuna Uchara Lising Tara Hena Thakre Thomadugi Range Asigi DFO Gaithaulu Thaimei Conservator of Forest Eastern Circle WA School Division Asigi Range Forest Officer Sinju Saruyaki Forest Range Cyclena Kunchagat Nipan Suba Assam Rifles Kuki NP KSO Ya School Youth Club Nasu Humfuga Nipan Suba Bana Mahasab Thom Pangthokre Kuntraga Nipan Suba Assam Rifles ki kem amadi cycle gi akoi bada uchara lising amam thakre Assam Rifles ki COM Nathani na akoi gi film mangsilakli ba asi ekoi na semgat haudrabadi tungda awa mayuk narakani u yan ba thingduna u thaba mathok tai haiki cycle gi forest RO and Jugindrona Bana Mahasab asi Chayamada July Thada Khakta Pangthokui Mahutta Chay Chu Pangthok Mathok Tare Haiki Ban Mahosok se July gi first week khaktam chalai koi gi celebration to buna taba akoi na whole year koi gi celebration to bagi hoji gi yam darkar laiba darkar yam oire maram di kai guna global warming sa to ki mati ka yam na problem oire banina yam na noma gi sabi sang hengalakpa ecosystem degi magi leriba system yam sing loina change lakpa na maram orkan ta sahi chupok koi gi ban mahosok ki program se celebrate to yam darkar loi Festival of Forest Kamari Lenana Technopal Police ki SP Dr. S. Ibom Chana Luchingduna Technopal Police Station gi akoi bada uchara kayamrum thakre Thormadu da district asigi police officer sing amasung police personnel sing susawiyaki akoi bagi film kanana ba honabada police ki su thodang lei haiba panamda thorm asi pangthokhibani Kanglup amana awaba tarba matamda changchinduna mateng panggadabani haibagi wakhalon pongnarakli basi afaba thapakni haina Works Minister T.S. Biswajina phongdokre ngasi thongjuda leiba minister gi yumda pangthokpa relief materials sing khosinabagi thomda minister na wafam asi phongdokhibani thongju kendra gi ichau gi awab mayung nariba miyam gi damak loktak industries ki maikei dagi water storage tank chama all Manipur skill development ki maikei dagi cheng bag yankhai asathau amadi alu minister gi kothangda khosinaki Minister Biswajina Loktak Industries na lamdam asida mai pakpa entrepreneur ama oiduna miyam amasu thabak piri Industries asigi thabak thorom singda government amagi mahaki maikei dagi su pangba yaba mateng pangani haiki apaiba paidaba phajaba thiba punamak akoi sangsar da leimini adubu kanagumba amana awrawa batarpa matamda akoina chongthuakana akoi kharada worsu akoina tawbigani haibagi wakhalama sielaga ngasi gi Loktak industry na torpo je musi yamna chawba akogi kano amani kogi mukogi thaurang thausil aduga mukogi wakhanda pulak paduna aine appreciate tawningi je kogi material dugi wafam nataba Loktak Industries ki chairman S Presojina lamdam masigi ising ichawna awaba tarap singda industries ki maikei dagi angam mateng khara pangmani masida minister ki maikei dagi harauna lobiduna afaba thapakni haina singthabi basi nungaiba fawi Makatan atay ichawna sogal labam from singdasu industries asina all Manipur skill development ka kusam na duna mating pangani haiki lamdam sigi matam wara matam sida akoina tongzariba pasha khara du akoi khara da warsu khaidok charaga akoi yamba minister akoi sar bisoski kuthangda akoi wara ba sinawgi akoi mating khara tawjage na akoi ngasi sumana program asam sinjabani Makhatana Minister ki yumda pangthokhiba thormaduda Business Excellence Group ki maikei dagi su kendra sigi miyam gi damak cheng thum thau atai chana thangnaba polam sing minister ki kuthangda kusinaki
Group asi convener hero thoksomna tongan ba business tawba miyoi chamaromna punsilaga group asi sembani awana tarba singda kharada oirba sumateng oinana bateng mangbani haiki koi karba tongminaba group ta business group ta yawminariba mayam koi punjanaraga koi duk thoiba awana gi kanosida koi angamba khaijinaraga koi sargi manakta pangba laksabani Yawolup Singya Punba Coordination Committee Korkom Sim Kibagi Taruk Subo Mapok Kumon July Nipana Lakpada Lamdam Masigi Miyam da Yafa Pausel Pirakli Committee asi Convener Case Pambagi Cherol Amana United Nations na Declaration Kaya Loktokuna Malemda di Colonization gi Thoksel Thorang Kaya Matang Paket Kre Malem gi Loi Chanbiraba Lebak Singbu Maning Makha Tamba Pithoknaba Declaration on the Granting of Independence to Colonial countries and peoples ki yang kai shuba kumon ka mari lainana English singani ga tara ki December tara da fam khiba UN ki General Assembly ki humfu ga manga suba mifamna chaliba chahi English singani ga tara mathoi dagi English singani ga kun asibusu Third International Decade for the Eradication of Colonialism haina loktokuna malem gi lebak sinba tungna thawang asi mafung fa chanana ba honari adubu pumno asi ki tayo na ba mongda British ki loilam oiram badagi ningkha tamba Panghubata ngariba Indiana masigi yumthang nariba lebak masasing thoidok hendongna Kashmir amasung Manipur yauna Westia lamdam asigi miyam bodi ngasi fawba namthaduna thambadagi hendoktuna lalmi thajinduna angakpa phangna otnairi miyobigi hakhongong nori masigi maruwa maramdi India gi hiram amatada pulaptaba nat saktam amasung horpam pungken khenaba Westia lamdam asigi yelho furup asibu India da yosinana ba honarakpada lamdam asigi furup sa singna Masagi sakam kanjanaba amasung maromdom lengak janaba bikha ponba pamdabagi ihul aduga taisinaba yadaba furupki mugnaba sini lamdam asigi furupki marakta napak tanhanba maromdom lepcharakpa semilon gi yumpham tugaiduna India gi captive economy gi policy na chapkhaiduna thamlaga India gi mega corporate company singi senjau tanpham oina monthroppa lamdam asigi mamal naidraba resource kya pekthoknaba loktunarapa Kudamoina Trans Asian Highway Mega Railway Project Oil Exploration amsung Extraction gi thabak paikhalak pathong asina asem kudamni Indiana satharakli policy asina di akoi buisagi iramdam asidagi mayum maikai phuklaba lanjenargam yu furup ama ohilapaga loinana India romdagi leptana thomdilakliba mitop singa tosin yasinaduna India gi racial assimilation gi yang changsilakliba thoksil asida akoi gi furup cha sing punglup lupkiba natana atai kaisi uroi asum isagi iramdam kanba ngamsilaktraba puwari amusung saktam mamsilaklaba iraisa singna isana isabu kanjaba lamdam asigi kudaminariba purupsa punomaki apunba pangal sagatminaduna India gi thoksilagi dan thokjanaba apunba langjama honabagi mahutta aikoi punomapu yotkadabagi honariba India da changjaba amusung taisinabagi wakal khalakpa haibasi wakal mami samjilapani haina korkomna lawi hairi Singmi tamigi apun saktam khaibok tanarako asi taisinaduna tungda lakadaba puwarigi apun ba nungai yaifaba punsirol ama thaminanaba tangai phadabani masigi mahutta lamdamasigi achoba thonang logduna lakraba maitei singi maraktasu misam danatna academician sing khara fawba ekhoigi puwari muthatuna India gi lenga mapu singna semba Indian Constitution gi schedule article kharana ngak sanbidrabadi isabu kanjaba ngamloi khanarapa asidi achumba wakal nati hairi Lamdam asigi yelmami singna isagi saktam ngakuna iramdam asigi asengba khunai laichawrogi lambelda khumang chawshin bangamba haibasi isagi iromdom hingjaba ningkha tambalenga ama linglapata da oithokani masigi damak lamdam asigi yawlop sigi apunba korkomna leptana ningtam lantheng sathak yani hari aji pawgi maltanda aten rem nokjari Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mai pakpa makok thongba oina bagi damaktadi Panacea singna amatang haraba coaching center ni. Miyamna center sida thajaba thambi. Saraswati Coaching Institute, Chimerong, Pangangani, Karak, Imphal. Admission open for medical regular course for NEET UZ 2018. Class starts on 16 July 2017. Special features: supply of study material from Empower New Delhi. Special concession of meritorious, physically challenged and ex-session students. Special concession for those students who secured 400 marks and above in NEET 2017.
Combined tutorial for CBSE. Admission open. Third batch class 12 CBSE 6 months foundation course. Second batch class 11 CBSE 6 months foundation course. Second batch class 9 and 10 CBSE 6 months foundation course. Class starting from 6 July 2017. Class 12 CBSE 6 months foundation cum exam preparatory course for private candidate. For details contact Combined Tutorial Office Sagolban Morang Lerak Machin Bus Parking. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo ina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni. Education piba khatang natna hayengi yumbiro puthokpa institute ni. Break matung na tanong sari hasi makatawa pau pizari Luang Air Services and Cargo Private Limited July 12 dagi horgani hairi ngasi segarota laiba agency asig office ta pangthokpa pawgi from amada director Maisnam Ratan Kumar na company asig Gujarat ki Surat ta laiba Ventura Air Connection ga punna pakan menagadabani service asi profit khak yengduna hogdok panate lambi thongi from chadaba business tariba sing employees amadi mairoi singi yengduna hogdok pani aircraft asina ahanboina Imphal Silong, Imphal Siljar, Imphal Agartala da service togani ahanboina potchei puba cargo service horba matung August lorpa sarukta passenger service su horgani haiki state macha singje samnabi tabani na mogi kana service to khoina matik chade haibadi haibangam jar yade maram dikenu misu achoba kanu ma tawjari bani na adubu moina macha mayam sida samnadri basigi problem chu leramgani akoina hoji tawjari sidi chumnagi impan dagi samna haraga silsar chapada hoji mayam ma so many thing koi problem mayam lairi masi gumba singchi yengaga madura e chmana sigumba yar sabe simtang manipur impan da base tawraga haudo agadi kitang phagadra lambi mayam sigi mateng pang mangam gadra haina khanjaraga tawjabani Hadaki class 10 exam da Mai Park laba SDJM Higher Secondary School ki Mayro Singh mana matum piduna puning thawat kre Kangam Lekai Community Hall da pangtokiba tharmadu da Sagolban Kendra ki MLA RK Imo School ki Principal Oramba S Rajen Dr. N Jiten Professor CS Pisak School ki Principal K Dhirendra Su Sagyaki MLA RK Imo na mahimasing tamlingai matamda pressure tawidaba Mayroy sing adugi apam khangdo piduna madugi lamjing lamtak piraga punas honna binagadabani madu tata afaba payroy ama oiba ngamgani horok liba angang amadi mayroy sing achuma maikeda puduna afaba kunai ama seminar si haiki Singapore sathariba Asian Youth Climbing Championship ta India ki mahus sindana saruk yariba maibam chingkhai nganba speed event ta gold medal lawre Sports climbing asi English ngani kunda Tokyo da pangthokodariba Olympic Games da medal event ama oina yawgadaba maramna Manipur dagi gold lawnanaba akan ba thabak locally bani Asian Championship asida chingkhai nganbana gold medal lawpa asina state asigi sanaroi singna Tokyo Olympic da medal lawbagi asa wangkhalakli Thawal district i chawna awabo nanglaba khunja singda district administration na tengmangbagi polam sing yenthokre District asigi additional DC oiba Dr. Mayangbam Beto SDC headquarter Dr. Imran Khana luchingba mihut kambu amana seng quinton chamri gatara manga tum kilo lising mga chatruk thau liter lising mga chatruk nifugom nipan hawai kilo lising ani gat chani yangkai LED lamp yangkai humdoi 10 yangkai mari Thawal subdivision amasung Lilong subdivision ki banung dalai riba ichawna songalaba imung lising taruk chahumga humfuma panda yantoki Health Department PSED amadi IFCD ga kusam naduna health camp hongfu hojik fawda pangtokre thaknaba afaba ising sientokbaga loina na ising sengdongna ba chlorine tablet amasung physically na chimbasu fangankre hari Manipur ki Chief Secretary sindoktuna lamdam asigi mina taba amada Chief Secretary ohen khiba thong laibak thibani haina Manipur People's Party na phongdokle BJP na luchingba sakar asi hek leirakpa matamdagi Manipur gi baru oiba phamsing mitok ta pahen bagi wakholon mamangdagi hongna lakhi government asina thangliba khongthang MPP na yaring di hairi Haingang kendra gi manung chana leiba laigyang mamakha lekai fair price shop number kucha mathoi da National Food Security Act April tha gi chengsing shop asigi agent
निर्मला की खुथांग मियाम लेमना यंथोक्रे इमुंग चनी का हुफुतरा तरेता मियोई अमोंग किलो मंगादगी चांगदा फंखी थोरम अदुग मरी लेना नॉमिनी लाइक यंबम बुरीचंद्र रोयना हंदक की इचौग अवाब मयंग नरीबासी येंगलगा एप्रिल थागी चेंग असी लेमना यंबनी अवाब असी येंगलगा कार्ड पाइदब सिंगदसु चेंग फंगली कार्ड पाइदब सिंगी नौना साननब थागतखिबा लिस्ट मरी लेनब सिंगसु सिंगना अतोब मतमदो लिसिनबियु हाइकी यारीपोक UCM यूनिट हांगदोक्रे यूनिट असिगी थौ पुनबगिदमक सुनील यामेंबु चेयरमैन कैसाम बिसेश्वरबु सेक्रेटरी जनरल ओइना खनख्रे हाइरी लिलोंग चार्जिंग वाटर सप्लाई स्कीम की ट्रांसफॉर्मर चाकतुना सेमजिन साजिनबगी थबक चथरिबना स्कीम असिना कोलिबा चार्जिंग लंगथबाल कुंज मखा लेकाय नारान कोंजिन अमदी लंगथबाल खोपुंगी मफमसिंगदा मतम खरा इसिंग पीबा ngam हाइना विलेज वाटर सैनिटेशन कमिटी लिलोंग चार्जिंग की चेरोल अमना खंगलकली तबुंग खोप वाटर सप्लाई की टैंकी सिंग हयंग अयुक्त की सेंगदब मरमना निनी हुमनीरोम मियाम इसिंग पीबा ngamloi हाइना विलेज वाटर एंड सैनिटेशन कमिटी तबुंग खोप की चेरोल अमना सुखंगलकली हजि पावगी मरता नाते में प्रेम को सुलौजरी लसिदी जुआरा जिंगे मुझे कर लिया सीधी योशिदा नहीं है मत्सगी योशिदी तता तिस्कोनी ने अदुदी सनागी मोग यांगना सिनबे यामद्रे Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule Saiji TMT bar ase latest German technology sizinaduna state of art factory Guwahati na puthokchabani masigi bar ase ahanba sungdokpa product oibana colin zade taken day mapangil kali amadi amaga hajin beheli masi ayamba achauba government agency singna approve tawraba makhalgi TMT bar ne Saiji TMT bar break matung damu kana taramo sari Laira nangi lup lamna sinduna ngasi ani suba tangkaki oina lawmi singda ataba monda har sing yanthokre agriculture department ko kusam nadra ngasi mongsangai mayai lekai da leiba community hall da yanthokki tharmadu da Laira nangi lup ki general secretary Wangkhemsa Dharmendra Su Saugyaki puna lawmi chamarom da har sing adu ataba monda phanganki ngarang Taranitoi suba Assam Rifles amasung Manipur People's Commando na more da fare hariba El Jateso sei Yankai Mathoi Apoko Lekidraba El Novin Irengbam Sabal Lekai Assam Brojan Chai Humfugumapan Apoko Lekidraba Tomba Irengbam Hawairo Konthauzam Indramani Chai Nifugataret Apoko Lekidraba Ke Tomba Irengbam Laibung Amasung Mayangbam Gopal Chai Yankai Manga Apoko Lekidraba Chingkhu Irengbam Mayangbam Paning Lekai Hariba Miyoi Mari Asi RPF Amadi Masigi Lami Singlup PLA Gamari Karigumbam Hiram Amatada Mai Lena de Haina Assistant Secretary Publicity Bangkim ki chero amana sengdrokli Thobal Police Commando amasung ani suba Assam Rifles ki apunba kabu amana Thobal Wangmataba area dagi UNLF ki sergeant ama fare hari Police ki PRO ki chero amana fagalaba miyo asigi maming Konthauzum Romesh Maitai sai kunchama thoi apokpa Krishnamani Lamboy Khonglang Khongdagi ni abaromda Imphal West Police Commando na Sagol Tongba area dagi KCP ki chahi nauriba active cadre ama fare hari Khudongbam Ongbi Sando Leikobi Chahi Nifuga Taruk Lom Surabi Sengmai New Market Tagi Nupiama Khwainaman Kathel da ngarang pot chai tikpa chatkibadagi hanjilaktre nupi asi foot manga wangi masa noi mamai sangi kanagumna mahaku thengnabirabadi mahaki mapureba khondongbam Hemanta natraga manangna police station pau pibiu hairi hajilo silakon maru eba pawam kana pijari Lebak asigi apun bagi saktam sagat pada NCC na tobat udang lori haina Manipur Governor Dr. Nasma Haturan Fondokre. Utara lak amat thanaba pandam gadona na Festival of Forest Ban Mahotsav
पांथोखरे हौखरे मदी मणिपुर की चीफ सेक्रेटरी ओरंबा ओ नबकिशोर था अहुरी मतुंगदा थबक की पथाजरगे हाना चेक सुनख्रे हजिक फाउबगी ISTV दा पिजब मणिपुरी पाव मतंग सिदा लसिनजरी मियेंग ताबिरु सुंगु अमुकना खुरुमजरी